Manipur State Power Development Corporation Limited Mspdcl amasung Manipur State Power Corporation Limited Mspcl ke 2019 da lawkiba grade C amasung grade D gi tongan ba post ki result hojik fawba haidoktana leiriba ase athuba da haidokpiyo haina candidate singna lenga ki pukning chingsilakle hairiba recruitment asida candidate oikiba singna semba JSC ki kangbuga Manipur Press Club da paumi singa unaba amada avas kauba candidate amana chaurakna tongan ba post chamapan lomlaw na ba pangthokiba examination adu da punna candidate listing tararom sarukyaki adubu thabak law na ba written examination pangthokiba chahi manga helaba fawba result haidoktana namsinduna thamjiliba ase athuba da haidokpiyo result haidoktana matam sangna namsinduna thamlakpa asina thabak thaba da yawkiba candidate kaya amadi H bar oina basu yawre haina nungaitaba phungdorakle Mspdcl exam completed candidates की JC असना अखोई के हाउ खिबा 2019 द कौ खिबा Mspcl अमदि PDCL की recruitment process लोयरबा चाही मंगा हेल फौबा हाइदोक पिददर नमजिल लगा थंबिरी 2020 की मातुंग द कौ खिबा recruitment सिंगदी आयाम बना हाइदोखरे अदुबु Mspdcl अमदि PCL की रिजल्ट दे नमसिन दुना थंबिरी मरम अदुना अखोई की recruitment असे अथु मतम द हाइदोक पियो